ꯃꯊꯪꯒꯤꯁꯤꯅ ꯀꯦꯞꯇꯦꯟ ꯅꯝꯕꯔ 5 ꯍꯥꯏꯔꯒ ꯈꯪꯅꯩ date 5/14/23 ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯔꯀꯔꯤ ꯄ꯭ꯂꯥꯅꯦꯠꯅ ꯔꯨꯜ ꯇꯧꯏ ꯀꯣꯔꯦꯛꯇꯔꯗ ꯍꯥꯏꯔꯒꯅ ꯕꯨꯙ ꯍꯥꯏꯕꯗꯤ ꯑꯃꯅ ꯄ꯭ꯔꯤꯟꯁ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯤ ꯍꯥꯏꯅ ꯂꯧꯏ ꯃꯥꯔꯀꯔꯤꯁꯦ ꯐꯥꯁꯇꯔ ꯔꯣꯇꯦꯇꯤꯡ ꯄ꯭ꯂꯥꯅꯦꯠꯅꯤ ꯒ꯭ꯔꯍꯗꯀꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯗꯦꯠꯁꯤꯡꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯛ ꯌꯥꯝꯅ ꯂꯩ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯑꯉꯥꯡꯒ ꯇꯤꯟꯅꯔꯒ ꯑꯉꯥꯡ ꯑꯣꯜꯂꯤ ꯑꯍꯜꯒ ꯇꯤꯟꯅꯔꯒ ꯑꯍꯜ ꯑꯣꯜꯂꯤ ꯃꯣꯏꯗ ꯆꯍꯤꯒ ꯃꯥꯏꯊꯣꯡꯒ ꯆꯥꯟꯅꯗꯦ ꯌꯥꯝꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯑꯍꯜꯒꯤ ꯆꯍꯤꯗꯁꯨ ꯅꯍꯥ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯌꯦ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯉꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯣ ꯄꯩꯁꯥ ताꯟꯕ ꯌꯥꯝꯅ ꯍꯩ ꯌꯥꯝ ꯊꯨꯅ ꯄꯩꯁꯥ ꯄꯥꯏꯅꯤꯡꯉꯤ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯩꯁा ꯇꯥꯅꯤꯡꯕꯗꯣ ꯑꯗꯨꯅ ꯊꯕꯛ ꯑꯃꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯣꯕ ꯑꯃ ꯐꯪꯉꯦ ꯖꯣꯕꯇꯨꯒ ꯃꯣꯏꯁꯦ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯇꯜꯂꯛꯀꯅꯤ ꯃꯐꯝ ꯍꯣꯡꯅꯤꯡꯕꯒꯨꯝꯕ ꯑꯗꯒꯤ ꯊꯕꯛ ꯑꯣꯏꯇꯥꯔꯒꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯇꯧꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯅ ꯑꯌꯥꯝꯕ ꯄꯥꯝꯃꯦ ꯐꯝꯃꯒ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯊꯤ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯊꯕꯛꯁꯨ ꯃꯈꯜ ꯃꯈꯜ ꯌꯥꯝꯅ ꯇꯧꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯃꯣꯏꯗ ꯌꯥꯝꯅ ꯁꯣꯏꯔꯛꯀꯗꯕ ꯃꯒꯨꯟ ꯑꯃꯅ ꯃꯣꯏꯗꯤ ꯌꯥꯝꯅ ꯈꯔ ꯇꯟꯒꯜꯂꯤ ꯍꯥꯏꯀꯣ ꯇꯟꯒꯜꯂꯤ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎꯕ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯌꯣꯟꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯖꯪ ꯐꯨꯗ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯒꯅ ꯑꯗꯨꯒ ꯁ꯭ꯃꯥꯔꯠ ꯌꯥꯝꯅ ꯑꯣꯏ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯌꯥꯝꯅ ꯍꯩ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯕꯗꯨꯅ ꯃꯥꯅ ꯇꯧꯕ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯥꯅ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯤꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯃꯤꯅ ꯃꯉꯣꯟꯗ ꯄꯥꯡꯕꯤꯔꯛꯇꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯣꯏꯒꯤꯁꯨ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯦ ꯌꯥꯝꯅ ꯆꯥꯎꯋꯤ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯦꯆꯣꯔ ꯑꯣꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯥꯏ ꯁꯔꯀꯜꯁꯦ ꯁꯨꯝ ꯄꯤꯛꯁꯜꯂꯛꯏ ꯍꯥꯏꯅ ꯍꯥꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯅꯝꯊꯥꯛ ꯇꯧꯕꯤꯕ ꯑꯣꯏꯒꯜꯂꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯨꯞꯁꯦ ꯊꯥꯖꯅꯔꯛꯇꯕ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯔꯨꯞ ꯄꯤꯛꯁꯜꯂꯛꯄ ꯑꯣꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯣꯏ ꯍꯥꯏꯠꯁꯦ ꯄꯛꯉꯥꯡ ꯋꯥꯡꯗꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯋꯥꯁꯨ ꯉꯥꯡꯒꯟꯗꯦ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯩ ꯇꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯛꯁꯨ ꯈꯔ ꯑꯗꯨꯝ ꯅꯣꯏꯒꯜꯂꯤ ꯍꯥꯏꯀꯣ ꯄꯨꯛ ꯈꯔ ꯊꯥꯒꯟꯕ ꯅꯣꯏꯒꯟꯕ ꯇꯜꯂꯕꯅꯤꯅ ꯆꯥꯔꯕꯅꯤꯅ ꯑꯃꯨꯛ ꯇꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯅꯤꯡꯕ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯅꯤꯡꯍꯟꯅꯗꯕ ꯑꯃꯗꯤ ꯂꯣꯏꯅ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯊꯕꯛꯁꯦ ꯐꯦꯜ ꯑꯣꯏꯔꯒꯁꯨ ꯑꯩ ꯀꯩꯗꯧꯕꯒꯤ ꯐꯦꯜ ꯑꯣꯏꯗꯣꯏꯅꯣ ꯑꯃꯨꯛ ꯑꯩ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯕꯥꯎꯟꯁ ꯕꯦꯛ ꯇꯧꯕꯒꯤ ꯃꯥꯒꯤ ꯑꯦꯅꯔꯖꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯈꯛ ꯍꯥꯏꯒꯦ ꯅꯝꯕꯔ 5ꯒꯤ